Khoi mayang ngasisi July tang 18 ing kumja lising ani kumanga sagol se numini numina sida ai kwai mafamna Congress grass hariba akhoi kwaina khangna biramgani ubiramgani haibasi ai thajajai hariba pambi Congress grass hariba yam sathiraba pambi si maramda wafam kharadang thamjage wafam masi taraina lawigano akhoi masi akhoi loinamangna naha ahal khaidana masi haina tawraga masigidamta akhoi punna karigumba khara tawinabam thokpa posakni haibasi aidi thamjaningi ai masigidamta si masi 2003 gi adwaida manipurda akhoi nukti phongba pause sing da akhoi Congress grass sigi maramda campaign am tawgi ai samaksu adugi June July gi matamni madu July thada ra June dara ai adumakta ai su campaign du da ai saruk yajagi adugi matungda aina sum tawjabasida aina Congress grass gi maramda kayamu yamna seriously lawjarake aida akhoi gi chahi madu 2018 gumba woitai ai aina 2017 dagi ai chana lepak khabar that ningthokaba khudingi akhoi swai wari na ijarakpani madu ijarakpa matamdasu aigi ahoba kainosi khui ani ahum suba daisda ai yam akanba wafam thamjagi akhoi Congress grass sigi karisu kanana su thawoinabi gide miyamna su thawoinabi gide lengakna su thawoinabi gide adugi matungda aina kayamu yam lum lawjage da asidagi chahi kharagi mamangda madu 2018 gumba oiramtai ai pollution control gi officer amakhak ai akhoi aina sinjaba mapandagi mayam lakpidana aina akhoi group amana akhoi dinner sinjabagi program amakhak akhoi tawjagi akhoi story society of India haiba akhoi Bangladesh dagi Tripura dagi Assam dagi kaidagi mayam lakpadu moi youth hostel da lay adu moi nifu mari manga du chakchara amakhak ama ani khak ai sinjadana tawbase nungai ni aidana haibi raktana akhoi officer amkhak lakpidana yawi maduda so ai thawoina Congress grass sigi akhoi pollution control board ena lairibasina karigumba kharadi tawbibam thoina haibase ai haijage yengjage gaina de harami adu amuksu unagi de makha thana adai matungda amuk nomadi masiju ngasidagi chahi taruk taret mamangi mawoirini honorable minister amagi Manipur gi amma khudung sabam phangdana ai unajaba chaga thangminadana tawjagiba numit amadadi ai masigi Congress grass sigi maramda aina wari sajadana honorable sir sumai tawdana akhoi kendra gi manungda leiba club organizer sing kari sing naharul sing tawraga akhoi Congress grass sigi maramda matangda campaign ama chathadana masi manghanaba amta pakhat piba khada motivation ataidasu motivate tawbu oina thimbiba yaroidra gaina ma Congress grass ka mai tawno gaina tawi aina thoklaga magi quarter sigi mamang surok mapanda howa akhoi kaino ama Congress grass ama kaino tawraga pambi maphoga ai mangonda ai ucharam masi ai pairi se haksang da sokadoini kaino kaidobuni haidana ai haijarami ado Congress grass ki 2003 gi June July da Manipur gi local media print media amasung ai samaki print media sida ai su sanathong su yauna tawjagi basida matamdu da aina ningsing jabada matamdu akhoi hujik akhoi Manipur gi haugiba tam kaino mamangi da adagi hujiki PR gi mamang da honorable CM oibiramiba Sri Birena Nongthobam Birena matamdu akhoi pollution control board ki chairman oibiba matamni haina ai ningsing jari hojik phawba adu campaign du ga loina na
madu pollution control board ki maikai de tharak khibra na targa karamba manipur sak lainga ki karamba department ki tharak khibano nungti gi ayu sidais da akoi pung tare ni par mapan ta badigi swai sidais da miwai khara yongpak thangjau kari kari pai dana aina kaisam par ke swai da mayam kaisam par ke swai da laibi ba loina ma khangna biram ngani madai da kaino tawdana koi gi koilas daram jida sunu ango tayraga pareng phatau di langthok nabani ga na ga torome yam nongning ba adui matung da koi gi plastic ki bucket achouga yot ta ga yam da ga taw yam nongning ba paisa lusin ba ya ba ki mawong man ba matam matam du gi taw ba man ba thong taw ki ba matam du da hoji ki congress grass si akoi gi he nupa akoi gi employee oiramba tai na tra labor nek para ka do na department amagi miwoi oiba yai moi thulaga yanthak khotat na tawromba maiga thadomba thengnai nomit kharani thengnarami adai da dom tokhre adai di congress glass loi kauthokre adogi matung da congress glass aina sum tawjarak pada ngasi degi chahi tara mari manga gi mamang phauda kaino akoi gi kaw akoi gi iroi sembadal lairiba akoi gi central agricultural university ki satra ma kanana haibi rakpono ai magi congress glass ki maramda mana iba akogi project ki amagi matangda laktana kari kari type set ka tawminagi ai gi kisampata leijari ngai gi sidaista masi masu tawre ado ai masi congress glass ki maramda ai ngasi khwai mafamda ai thamjagadoribsi soidana tabiyu masi aikoina masi tawhum thuina haina khanabirega aikoi mayam changna lainga nasu masigi matangda tuminna lesson bigano haibase ai amuka hanna ai thamjage congress glass haibasi akoi masiga mari leinaba thijindiba asing akhang ai singna masi akoi ingraji da Parthenium history of forest ai khangnai hai adu bharat da masi congress glass hairaga khangnari basi akoi 1960 50 60 ki matam da bharat ta ching yam ta chak yam tang ki ba ching ni pothok wat ki ba gu gehu gi pothok wat ki matam da america da gi akoi gi gehu pusil lakhi ba matam da maru yawrak khabini hai adu machu gi maru du matam du da akoi gi america na bharat wara jano na thawoina maru du yanjil lakhai bini gaina haina gi ba lei gai ba gi kui kaya amadu adum thengna bigini aduga hojik akogi congress glass ki maram da youtube da google da kari da hekte yengbiba matam da mayam am tholakani masigi awareness campaign gi kari mayam adegi mayam am tholakani ado aina haija ribasi thaja bidra chu hekte yengbiu congress glass ar google da youtube da kari da yengbu yam serious oiba kaino akogi masi wafam amani aina thamjari base masi taraina akoi loina mangna longna bam thote naharol nasu alon nasu lengak nasu ado lengak ki di hana dei hongna tarak tana ta akoi na laujarak pa haijarak pa se akoi na aise ai khatani akoi khabar daga congress class ki 2003 gi matamda jun july gi matamda media campaign na matawhiba dugi matungda khabar da kari do congress class ki maram da ijarakhibusi aina tana kanam ta iraktri paudi akoigi marak ta hairak pagadi thengnai ai panjarake ado congress na pusil lakhiba gehu america dagi lawda maru yawrakhiba dagi sandurakpani haina akoigi congress glass haina khanabani ado hindi dadi akoigi gajar buti haina kaunai haidana akoi thengnajai ado masigi matang sidai masai aina panjakare kawgi iroi sembagi kawgi satra amasu aina khabar daga ijabadu na ma khangbi dana lakpi bo rambi ai thiraga laaga magi ai khabar da hapkiba kedoboga do tawre haraga kenoga su magi project to ai office makta type set tawmina jagibani masigi matungda akoigi iram dam akoi manipur university ki department of biotechnology gi research and development program amagi makhada akoigi manipur gidata natana akoi awang nongpok lamdam pumbasida
Congress grass hauba ngamdanaba pambi akoigi pambi asi Congress grass si chathat nanaba chathat chiktat na mangan nanaba Mexican beetle ko tin macha makhal lama thaduk lagani haibagi pawong ka Imphal gi pawse singda madu 2017 16 17 na da adum na thengnagani masi araiba posak ni aina pa haisin ba yaba nate adugi project tu da pesa kyam loisin gi ba kaido butu na makoi gi wow ore adui matung da amu akoi gi English ta akoi gi sickle port aina khangna ba ago maitai ahal laman singna di amuk thonam macha hain khangna ba koi mari chapi pambi makhal du na su Congress grass si mangan bangamgani madugi thabak su paikhat pa hore na paw ma jo haigre hairi si Manipur University department tu na adugi mathakta akoi gi 2017 gi June 13 da akoi gi Manipur University gi kangbu hujiki panjagri ba department asina akoi gi lamdam asomda akoi Congress grass ki sathi ba mawong khangan na ba akoi thoram awareness program na chingba kari kari akoi pangthok pa haurgani haidana paw su akoi phongi ama madu adugi awareness program kadai kadai da tawhi ba akoi khangi de ado ngasi di no Congress glass ase akoi adom na leibiri ba laikai khungang dugi sorok te heta thokpiu mapande heta thokpiu Congress glass ki grass ngaktani Congress glass ai na sathiri basi ai samakti masigi victim ama oirabra haina ai khanjai ai skin gi disease ama na dana yam kuina koi pesasu yam changna chahi amarom tauba ma yaugre ado aidi masi Congress glass aina ngamjaba mafam da horom tardi maru fangna phuktatana kaidawdana khoktatana ga yam toina tawjaw hujiti manak ta changbase ai hangoijabam yaure karina masi pambi si sandokpada masana sandokpada yam thui pambi amak masi akhangai singna haiba report singdagi phangjaba paudam duni aina thamjari se akoi pambi amakhaktadegi macha chara si lising manga dagi tara phawo sandokpa ngami pambi amana tha ahum lom khak hingduna mapan mahe yalaga chahi amagi manungda macha surol marirak sandokpa ngami chahi amada marirak maji mapal mahi yalerga akoi macha sandokpa ngami adegi masi pambi jige hek sokna samnaru ba sa orabasu ade mi orabasu unsagi laina makhal jidais da moina panbiri si akoi dermatitis unsagi makha akoi laina makhal singda age hara khangku asma aduga lok khulai bronchitis se soidana thungali sima yam kaino tawna haire ado akoina chum chachaba jida angang singna sanabungi akoibada hauba Congress grass ki maraktaga sanabaga jo thengnai adagi Manipur da sa akoi maitai sara khangnaba sagol poni kangadabani gai je poni jing adugi plastic ki kari gi ade phata haudi langthokpada blade yawoi kari tare ko aduga Congress grass ki marakta akoi maitai sa sagol na leiba kadauba masi phatte Congress grass ki haibsi ma akoi tadri ana masumba mayam si akoi angtang khangminnaba je tasengna ai khabar de ijagre kanana su thoksabi de masi laikai gi club ki naharo sing kari sing kungang da matam gi akoi gi social service tawrimi adu tawrimi gai adum tawi ai ding asai mathakta honorable minister ama makta sar amukta di masi akoi sar gi kendra manungda naharo sing pesa su yam changada unate naharo kala tawraga chanung thangna na chak pu su tawraga noi kano tawdana masi gi campaign am ta hudo he na haibasi araiwa posak neba ado ngasi di Congress glass si angang to phangna yengbiu akoi gi lambi gi median de yengbiu choro khongman kano de yengbiu ado maduna masi gi yam sathiri bana akoi gi kano si har se leihau leibak ta chenba har se loina mo pumang manghal le mana hobam du khakta natana mana akoi badagi chingjil lega masi manghal li haisina masina maram oirega hekta yengbiu akoi gi Bharat ki manungda India ki manungda
ꯐꯧ ꯆꯦꯡ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯄꯗ ꯃꯥꯡꯖꯤꯟ ꯊꯥꯔꯤꯕ ꯍꯔꯤꯌꯥꯅꯥ ꯄꯟꯖꯥꯕ ꯌꯨ ꯄꯤ ꯕꯤꯍꯥꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯒ꯭ꯔꯥꯁ ꯍꯥꯏꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯤꯡꯉꯒ ꯆꯍꯤ ꯆꯨꯞꯄꯁꯦ ꯀꯣꯡꯒ꯭ꯔꯦꯁ ꯒ꯭ꯔꯥꯁꯁꯤ ꯃꯥꯡꯍꯟꯅꯅꯕꯒꯤ ꯊꯕꯛ ꯆꯠꯊꯩꯌꯦꯕ ꯁꯤꯅꯤ ꯃꯁꯤꯈꯛ ꯑꯩ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯒꯤ ꯎꯟꯁꯥꯗ ꯀꯔꯤꯗ ꯌꯥꯝ ꯁꯥꯊꯤꯕ ꯄꯥꯝꯕꯤꯅꯤ ꯃꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯗꯅ ꯍꯥꯏꯁꯤꯅꯤ ꯈꯕꯔꯗ ꯑꯅꯤꯔꯛ ꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯁꯅꯊꯣꯡꯗ ꯏꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯑꯃꯈꯛꯇ ꯑꯩ ꯃꯁꯥꯃꯛꯇ ꯄꯥꯝꯕꯤꯁꯤ ꯎꯠꯆꯗꯅ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯑꯣꯐꯤꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗꯁꯨ ꯑꯩ ꯏꯁꯥꯃꯛꯅ ꯑꯇꯇꯥꯏꯕ ꯑꯣꯏꯅ ꯁꯥꯔ ꯁꯨꯝꯕ ꯂꯩ ꯃꯁꯤꯃꯇꯗꯤ ꯑꯩ ꯈꯕꯔꯗꯁꯨ ꯏꯖꯈ꯭ꯔꯦ ꯑꯗꯨ ꯁꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯅꯅꯕ ꯇꯧꯕꯤꯌꯣꯏꯁꯦ ꯑꯩ ꯍꯥꯏꯖꯗꯅ ꯂꯥꯛꯏ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯆꯝꯅ ꯁꯤꯟꯖꯔꯤꯕ ꯌꯨꯇꯨꯕꯅꯤ ꯍꯥꯏꯕꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯈꯨꯊꯥꯡꯗ ꯃꯌꯥꯝ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯁꯟꯗꯣꯛꯄꯤꯌꯨ ꯑꯩ ꯃꯁꯤ ꯁꯣꯏꯗꯅ ꯇꯥꯍꯟꯖꯅꯤꯡꯉꯤ ꯑꯩꯅ ꯊꯝꯖꯈꯤꯕ ꯊꯣꯏꯗꯣꯛꯇꯦ ꯑꯩ ꯀꯅꯥꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯅꯍꯥꯔꯣꯜ ꯑꯍꯜꯂꯣꯟ ꯑꯃ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯕꯤꯔꯒ ꯀꯥꯟꯅꯕ ꯐꯪꯉꯒꯗꯤ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯏꯅ ꯈꯟꯖꯔꯒ ꯄꯪꯊꯝ ꯊꯝꯖꯕꯅꯤ ꯃꯤꯅ ꯌꯥꯝ ꯌꯦꯡꯅꯕ ꯀꯥꯏꯅ ꯇꯧꯕꯒꯤꯁꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯂꯩꯖꯗꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯊꯝꯖꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯒ꯭ꯔꯥꯁꯀꯤ ꯋꯥꯐꯝꯁꯤꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯁꯅꯨ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯦꯅ ꯂꯩꯀꯥꯏ ꯂꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯣꯏꯁꯅꯨ ꯃꯁꯤ ꯑꯃꯨꯛꯇꯪ ꯇꯥꯕꯤꯔꯦꯔꯒ ꯆꯨꯝꯃꯤꯅ ꯍꯥꯏꯕꯁꯤ ꯈꯟꯕꯤꯔꯦꯔꯒ ꯂꯩꯉꯥꯛꯇꯁꯨ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯈꯠꯍꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯨꯊꯠꯇꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇꯅ ꯃꯥꯡꯍꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯔꯒ ꯑꯩ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯒ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯁꯥꯊꯤꯔꯕ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯝꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯨꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯣꯛꯆꯔꯤ